Rajo adu wangang bathokti ayang bin haibaduda kudak aduda jantra ama semi kabak kabak aduga pi ayang bina ataha jantra ama hekta saraga aingona sinari basibu masibu oithokadro asnatai kaya sagadab mandeda hatu adu tawasi maidi pakandabani manung mundana tokpado adugumani Rajona Ipima Nanga Jantrasi Kudaga Sida Semo Haiduna Semi Aduga Taha Aibasu Ngangam Singam Dawi Tahali Laima Tanjaida Wayam Petmalida Oiba Ayang Bina Is Wa Pet Pagasu Tahaladana Noina Tauturak Batabakna Songam Sadraga Aingonda Wa Petli Kaina Noktum Notoki Asi Hariga Ayang Bido Hawat Kitawi Pamlam Badagi Jantra Dupairga Rajona Angamba khara madi kalamodana natrabadi tawriba thabakto sida paloi nahi free gi thabakto tawna roisi ayang biado rajogi wahayu tabada saungningi bektagi lupa samanga lakto aga mamang dakati angamba sela du kalamlaga hoi mai karimata hairamdana tumina satkri magi ektiba do thawroklaga rajona masigi nupisi maha taungam biniko masa moaga khanglak ngamoi Miki Laiki Dabi Masada Namjanam Tiknabi Amadi Yauri Taurisi Rajo do Isaulanamaga Imung the Sanga E Rajo Napayudu Ubada Haksangam Taduna Laibi Amai Bilebak Saudo Ngamdangam Hangla E Laibak Sauna Usa Kananuni La Amidubu Rajona Nganu Saban Gungam Zabi Maning Ngambi Senpeng Pabi Aduni Laibak Sauna Oh Ayang bidunidana asi hairaga wa makatadi numit asi magi ayokto hospital da tharogi test kaya amsu tawri manang bi tharogi damak question senduna hona jai thambala do nahan makhaidi mathantana loina sinmani adobu ngasidi sorogi masanupa hal amuzauna mateng pangli amuzauna thambal dagi khara halli amuzauna thambal urine sample test taunaba container do aingona piro ai piruragi nanga saidigi khalai khangna senbada waram lagani nang ngahak pothajaro ai amuk honagi thambalna yarani dadada ai adom piruragi dadana mateng kaya amusu pangbiri kari wai hairiga tawimal utkadabanu khangdri tawribasi aina nga saidigi question janjai haibatani Inang nupi awat apadi dadana yengsin bihauri bani amusauna thambal adumna haina rosida miyoi bai khoisi kuba kunamni ai khoina ngamdaba matangsu lakani nakhoina amuk angamba mateng panglaga loire kaino thambalna khangdida dada hoina tawbibana yamni henkhri amuzawa thambalga adumna wari sanari ngai doctor lamgan badu magi duty loirega ngayak asum kantinda sa thakloge tholakpani wat manung aduda nokmi thambalga amusauga wari sanaraga laibado hek urudi amusauna yerom aputpa maku khoklaga piba corridor mayagi thongnawdagi ingana uri madu uda khoidok sagotpadawna khamanbagum doctor lamganbagi thamoida phaujai doctor lamganba anigi matawaduda yengba ngamdratuna kantil adomda lai kantin hek yawabaga sa ama order tawri sa adu puthorakpaga thaksili ngayhak sauningmana sa adugi asabadu karimada sangdri maraidu pui sa adu othorei laidanati khanau fauba loinamak sa asabaduna pokri doctor go oshili kantin aduda mi ataina ukhrabara asi haidana ngayhakti khawtak sai mahak adu ikaibana masilda murum soli ngasi aigi itauksi amuk tasu aigi punsida asumna khak tawkhidri aigi sibu sanamak na nungsiba haibadura thambal laimina horiba nipaduna kanano makhoi mari mata oirambasu yaida magi mawsiga hairobadi nungsinaba nupaga lairambadabasu mandi magi body language facial expression nungsibagi ithil pugadi masit amatasu yaudi hausikidabo aduga aina khambaliba onthok paniko aina mabu khambalingai sa shabaga loinamak thaksin khiba khangaudri as angak patare ke manungda aishu salli
Asum na mathanta ongduna siro lolingai Dr. Priyanka ado sat phausilai aduga nokmi Dr. Lamngan ba yeng asum na hairi Dr. Priyanka na may I join Dr. Lamngan ba na yes you can Dr. Priyanka na my pleasure Dr. Lamngan ba na as ay di uhawla hawdri nang lakbaga waraw yadi ko Dr. Priyanka na kaisu waraw deda kaidobagi waraw doino ay gi fission amagi test report ngairi da minitara mo hawkri ay gi lunch matamdo Dr. Lamngan ba na as adusu arubani ay ko profession asidi anaba mayamgi kathuklabani da isagi khanjingai makhoi gi hana khanmana sumida Dr. Priyanka na sumai Dr. na haribado isagi khanbasi khara tokpanadi faida ego hurt oirasu Dr. Lamngan bana ado kari order tawani Dr. Priyanka na ngasi di aigi puksi khajik upset oi aduna I will take only latsi ngarangdo aikhoi inamado as iron bado panga thangjinga umorok mapum ama hapi as aidi sirabani da adu sabada Dr. Lamngan bana noigi inamadudi fabra kamain tawe Dr. Priyanka na ideal housewife amagi material mangonda loinamak yawi masamang Delhi University da English literature da master dagi hendokta na PhD loirabani already she is a doctorate adu khangdi tradition ngakpi yungi mau amadi masamang oi Dr. Lamngan ba Priyanka gi ideal housewife material palakpaduda thambal adu ningsinga isam samjabi afang thabak subi khongangi ningo mangona thoidokpa education qualification yaudраbasu laisu khangbi amani haibadi mahaksu khangjai Dr. Lamngan bado Dr. Priyanka na sariba wari aduda khoijang ludri thambal gi wakhalda tauduna lei amaromda Dr. Priyanka adu wari sana Dr. Lamngan babu mitkup to makhai yangjai wari asigi marakta na try if asi aikoina paisa tan bi yaba if amani if asi gi download link description da hapchirangi adom if asi register taw matamda lupa sama fangani adom na register taw matung lupa lisinga amana mayamu khawrang na ngai dun leiri lupa lisinga masi adom na mission kaya pangthok piraga claim tawbiu khudakta withdraw tawbusu yagani hainingwa wahi kaya ni haiba ngamdaba tanglaba mikom ni khanduna maga wari sanaba phangjabasi khanjai Dr. Priyanka na ani adu wari sanai wari sana lunch hour do loiri ani adu hospital adom de la ikhang khangauda thambal adu manaw nupi gi sample pirubagi ward adom da hek lakpa tanjani makhoi ahum adu mayok nari Dr. Priyanka amadi Dr. Lamngan baga misani thambal ga mayok nabada Dr. Lamngan bagi thamoi aduda harau zaribani aduba thambal di masada matik sadi khanduna mamai adu ikai bo hangoi boy phiji na khaji khumjilaga prep ward adomda sankri thambal gi wakaldadi Dr. Priyanka ga Dr. Lamngan baga koinai haina aduma khallibani makhoi ani puna lakminaba ubada mahagi thamoida awaba amadi phaujai Dr. Priyanka na asigi nupisi ngasagi do mankreda manida Dr. Lamngan bana kaino doctor chinda murum soliduna asigi nupisi khangbra Dr. Priyanka na sigi nupisi ngasai blood department da EP duna lehawi magi blood group to A positive oira mali yon ba mali magi do patient party dudagi paisa laukhibani yengbudasu natai saba imung dimandi yamna waba mali tangai fadana magi do yon ba mali yoning yon ba dimandi khangdeda hospital asida laiba mi singsi makhal ni laga saba mi sulairi haujikti adu doctor ai ward ta sanglokigi Dr. Lamngan bado haifum ta khangdi le haibaduda masu hoi haiduna khumi Dr. Lamngan ba Dr. Priyanka na hairibado kadai fawasumi khangnaba blood department da inquiry la hangluba matamda list yaura mali detail ado ai chaibi test tawra matung pirambagi ming laifam oinam thambal address na thongjau sahi na kuntaruk
Doctor lamnganbana I singba nurse aduda hangi nurse aduna Doctor thambal hairibado yamna lairaba imong oiba zatni makhoigi imongi mi naba zatni hospital asida layengli hayi kanano haibadi mayek singna hairamdi test tawada paisa mayamsu sanglamali test to government hospital da doctor anambana test taw haibagi prefer tawraktaba private clinic ta test taw refer tawrakpa mali maduda sangadaba selado laitraduna iyolambani doctor nurse to gi wahaina doctor lamnganbagi thamoido mache tana kahelli Doctor lamnganba nungi murti yamagum sap yongduna leptuna lei nurse adgi wahai aduda lamnganbagi thamoidi mado marololi thambalgi khanbada nungaitabana kham thengi leita lairabagi maisakna nongmagi hati suraga sabaduda manaw nupi layingnaba masage singlida seliba I fawa yoli khalubada nungaijadi wakhan khankai khallaga mahak parking adomda sanglaga magi karado thaudoklaga market tagi haira khara lairuri haira adu lairaga hospital da lai mana lairiba haira adu nurse ama tharaga thambal da pihaluri thambal inganga I haira mayam adu nurse aduna thilakpadu ubada nurse aduna doctor lamnganbana haira si iseda khara piyo haina thinjarakpani haira asi lauksinbiyo doctor na chumna pijaningduna pirakpani hai thambal adu inganga I thambal na asuk yamna yambasi aigidamak nurse aduna lauksinbi hauro aisu duty le hauri nurse aduna thambal adu sem komla haira makhal suna yauba polythil ani adu piri nurse adu haido piram laga thokri nurse aduna thokibada masilda amuk morum de soli thambal na doctor lamnganbana aigi damak haira leiraga pira ibasi madi karigino aingonda asuk yamna yambasi pirakli basi mana tawthurakpa thabak thawong asina aingonda tattana wahang hanglari karigino mana aigi damak asuk yamna wabiri basi aibu lairabini khanduna minungsigi mityeng utpiribra minungsidugi marumda atopa magi wakhalo lairamgadra adudi ai urudri thambal na harau hai singadu lahori tabada doctor lamnganbado khara ta oirabasu harau jai nurse aduna tambadagi doctor lamnganbado magi duty da maipuna kri ashomda thambaldi wahangna kusi oi wakhalda khakak pallari khunu makhongda sam laubogum thokli doctor lamnganbana karigi damak hai pirakli bano khanbada thabak ama oi ashomdana kamdauri numit adugi numidang oiram amurai adu ayang bi hoina la I mapuroi bana kolkata da chatkri ngai sida ngarangi thawdok aduna akiba ama phokpadagi amurai adu kep amada order tawraga laurubani amuraina noigi kepsi onthok nasu nungai khri na true blue haibra kaino ashaibaga haijalak sededa ai khoidi tongbabu onthokna nungai khreda ayang bina ho nungai bani amuraina kepna kep oijakri horen numidang kari amuk thoklaba ayang bina as khanbadani koktum saida horen amuk kari thokadabanu khalubada jantra amadi samalaklabani amuraina nangi jantra do onthok nasu yamkri jantra semba sangba paisa aduna sendoi salabadi sendoi miyam laklagani ayang bina inegi watasidi asibu ainaro amuraina nangna natrabadi kanano ashumna ani ado wari sanaringai sakhumda kol sakhaibagi langkhaibagi makol kayamasu tari makoladu tabada ani ado mitka yengnei amuraina aspalu yadi yai pandauna asnoigisi tamnaba hauramali ayang bina as aikhoi inisimako haudong sangbo oiramniba chakhumda amuraina haudong sangbabu sumaina tawnabro haisi asko langkhairisibo haudong aduna chakhumda ko langkhaiduna sanaramgadra haibani ayang bina ini amukta sakhumda changlaga yengusiba amuraina hoi aduna pharani asi harega ani ado chakhumda sangai
Ani adu sakhumda changlakpa matam asida kolik sing adu mafam sana sana leirammi. Ani adu mitka yengnai. Tanja aduda syntax marumamada mi ama famag laibado uri. Amuraina kanano syntax marumduda tasinduna famag lairibado kanano haibani nasil paido khumuni